Chemists PAODAM ing tabi wasing buhan ba magdada no mating kunjasunya taram oksari ngasigi maroy pao miyam tapizari. All India Organization of Chemists and Druggists na India pumbra jangsin giba khomjung sogot na Manipur ngasi pharmacy amadi stockist sing thonglonki. Center Genova guideline amadi system semdorapana thau ki awa mayok narakpani haina Manipur Petroleum Dealers Fraternity na hairi. Lunina Lailon Wi-Fi khungi ningthau amadi khundugi nupising faraga wahang pahang chatharabata fazin ki banaga singi langla langjin khangani haina Naga People's Union Imphal na phongdorakle. Mapunga pao miyam da pizire. All India Organization of Chemists and Druggists na ngasi India pumbada changshin ki ba pung kunmari strike saruk amo oina Manipur desu Manipur Chemists and Druggists Association MCDA na sagwatladuna pharmacy sing stockist sing thonglon na khibana maram oira miyam da chawna khudong dadaba mayok na hankre khongjang asina maram oiraga state asida leriva pharmacy sing amadi stockist sing thonglon na All India Organization of Chemists and Druggists ki khongjang sagwat na ki Khongjang asigi matangda Manipur Chemists and Druggists Association MCDA gi General Secretary Thoksom Dizamani na hai chathari ba strike ngasi ngarangi oiba dimangi nate masi chahi mari manga amakhakni maru oina online da hidak phanghanba lephalu corporate chingna online da discount kya piduna yoli ba hidak sing cha da humfu taradi sengdabana maram oiraga hena miyam da awaba ma pibagi phibam amada lakle Maramusna miyamna khangba pharmacy singdagi aseng hidak sing leibiu lonana All India Organization of Chemists and Druggists na makhata na changshilakpa khongjang singda Manipur Chemists and Druggists Association MCDA na asu mapungphana saruk yagani phongdokhi online dagi changai ba app se hoi online ji muthalu haiba demand ngi ngarang na hangi demand di am konik oiba demand amani akoi aircity tar demand je konik demand ade hari ba ngasi 24 hour gi shutdown 24 hour chemist strike chida akoi india government na on tra mailina ba department na akoi gi demand pp dagadi makhata ba aircity lokho pa step to akoi mcd ni sharu ya jigni haiba possible akoi thamjage Numit kharani asida oil pump hangdaba maramna miyamna thau fanglori haibagi mibaiba leiribasi Manipur gi oina thau marang kaina leiri adubo center na pirakpa anoba guideline amadi system semdorakpa amasung oil company singna thau kakthana pirakpana thau gi awa mayok narakpani adubo numit kharani asida miyam gi awa koklaba yai haina Manipur Petroleum Dealers Fraternity na phongdorakle ngasi Manipur Press Club ta pangthokpa pawgi mifam amada fraternity si convener Laisram Jogendran Hai Haujik Lamdam Masida Petrol Amadi Diesel Fangdaba Amadi Oil Pump Sing Hangdabagi Awaba Tengnari Basi April Thadagi Hauna Government Amadi Oil Company Singdagi Thau Pibagi Niyom Kara Lairakpana Mafung Fana Miyamda Thau Fanghanba Ngamlaktabani Masi Manipur Khaktanati Indiagi State Khuding Makta Oil Company Singna Thau Kaktharakpana Kudong Chadaba Mayoknari Masidasnatna South Asian region da crude oil supply tobagi matangda akanba pressure leibana India dasu masigi chaitheng fangbana maram oiraga oil company singna thau pibagi chang hantarakpani hanadi oil company singna piramba thau asi oil pump amada numit humni marini gi pirambani adubu haujiti nongmagi stock khakta Pirakpana oil pump da thau lainarakta bani amadi oil tanker amana oil pump ahumda yenarakpani government amadi oil company na haujik nongmada oil pump amada petrol gi oina lising manga amadi diesel na lising yankhai gi makhada yongadabani haibagi athingba thamduna leiri oil pump singsu awaba kaya mayong aduna miyamda thau fanghanaba honabani masida lanna thau yonbagi wafam leite amadi miyamna su thau phanglaroi haibagi panic buying tawbigano hanagumna thau lobiu phongdoki yang kan nanti kono sebenarnya pergi site lagi, ada masih ada publishing itu support atau view masuk black market jadi government ki authority dah lagi bani government na, ada anytime any ada place dah koi pumping dah tum check tu, ada koi fully welcome tu deh masih ada black market siapa pergi site itu government fully operator koi tinggi wana tu, koi nanti tu apel tu sari.
Kangleipak Calendar Board kita nipanlak Shuba Mapukumon ngasi Manipur Press Club ta pangthokre Tharmadida Sorokhabam Rajan MLA Lamsang AC Acharya Ahambizit Sairom President Kangleipak Calendar Board Akham Langol Astronumerologist Advisor Kangleipak Calendar Board Mangsatabam Hare Krishna IAS Retired Asembakta President All Manipur Working Journalists Union Amadi Rakesh Naurem Social and Cultural Activist Secretary Patriotic Writers Forum Manipur na mitungnen singoina saruk yakhe Tharonggi mitungnen oikiba MLA S Rajan Hai lamdam masida thokliba wathokna awaba maram oiraga mayum da hanjinba ngamdriba IDP singasi lamdam masida chapchaba santi adu laklabadi adumak mayum da hanjinba masana tabani Lamdam asida tangdu laitaba ama purakna honabada khulai paidna kahenba tawriba sing lakshinba ama mathau tai amadi wari sanaduna santi lakna balambi puthokna honabana achumba lambi oigani fongdoki Masung sarkar nasu sarkar gi leriba security force mayam singasana singa masung tampak ta ikoi gi legal unauthorized legal arm mayam ama par ganda public harassment piriba praja sing sidagi kulai lokanaba honaba se masiyam mathau tai hanaya aijaninge Tharongga mailena board asig secretary Soraisam Sanjit Nahai kumkumgi oina thapalon khenabadagi piramba Tamam nabasing asi Kangleipak Calendar Board safong lakpadagi akhang hai tanaraga chadam humfutara marifugi changda handhanba ngamle tamam nabasing asi makha tana thoktanaba lengak kinatraga lanaigi oina thaban yaw phongbi matamda Kangleipak Calendar Board tagi matamga chunaba scientific oiba data lauraga phongbiu masina miyamda tamam naba pokhal lambasing adu kokhanbada mating oigani phongdoki Lailon Wi-Fi khungi ningthau amadi khunnadugi nupising Leiriba security force singna farga wahang pahang chathabiu madudada fazin kiba nagamisam singya singba langla langjin khangani haina naga people's union in fagi maikidagi thamlakli ngasi Manipur Press Club ta pangthokiba pawgi mamada naga people's union in fagi president M Ngaranmi Nahai Thasiki Tarahomdoida Kangpopi District Manung Chanalaiba Kochi Mamadi Kotlengi Marakta Kulai Paiba Singna Satharakpa Embusta Thado Furuki Church leader ahum Sikiba Thaudoka Mailena Numit Adumagda Lailon Wi-Fi Kuki Kulda Kuki Singna Nagagi Miyoi Kunmathoi Fazilur Matong Numit Karani Lairaga Nupi Sing Thadorok Nupa Taru Fazindana Tamkibani Adubo Ngasi Fauba Liang Mainaga Taruk Thadoraktri Amadi Lengak Nasu Makogi Asingba Langla Langjil Puthok Pangamdri Suda Leiba Kadar Singna Fakraga Kuki Inpi Manipurgi Kuttalaiti Haina Sengdorokni Basi Makogi Kari Karamba Wakalono Tangkulda Landabani Hariga Karigi Jirun Naga Liangmai Naga Yaukshilaklibano Church ki faster fauba yangna sanga gumna faraga tamthiba mong the human right violation tawrasi fauba lenganga tumina leiba yaroi atuba matamda sulokthou shuda leiba militant singna pariba khulai lengakna lokhatpiu khunda kukilen tharibasi muthatpikho amadi lailon wifi ki chairman lalboy wifi faraga lengakna wahang pahang sathaduna miyoi taruki langla langjin puthokpiu Amadi Mizam Singh ado Shirabasu Hinglabasu Hakchang ado Sinabiro Miyam na waribasi lengak na kuki militant Singh bu shu tawkiba numitudagi warakpani haibasi kaubiga no amadi state amada refugee Singh na makogi tungan be state land same gi honaribasi tuna atingba PBU haina lengak ta appeal tawki Dawlere masi pedungai hawra diga shu taw numitigi ko ekoi human right violation tawni aduna shu se Tuna a police to biro, gather shoe gather no may yamshe, government gi state government custody tambirati, a quite peace lakani habiche. I mashe, Naga People's Union Impala, mashe, government demand opening. Thank you. Nakalamronda Pawgin Famad Jasar Yakiba, Liangmai, Konshakogi German, Di Adam Nahai, Nagagi Misam Singh Fazin Kibaki Taudo, Kulai Pibuki Singani Hibasi Mayek Single, Nagagi Misam Singh Fazin Kibaki Manunda, Nupi Singh Tadorak Laba Matunda, Tadorak Triba, Nupataru Adugi Manunda, Zarski Faster Shuyauri, Matei Manau Minabada, Magi Nupi Fazin Magi Nupa Fazin Haura Maktada, Koki Inpi, Manipuna Fadi Habi Yaroi.
Lailon Waifei Khulgi Ningthau Lalboi Waifeina Khangna Waifei Khulda May 19 da lambi thingkiba kuki nupi singi luchingbi aduda inchilaga micham 19 fahankhibani numitu fajinkiba mioi 19 gi manungda matai manau chatminakibadagi fahuba nupa mari yauribani masida kuki Inpi Manipur na mioi taruk adu fade haiba yaroi kuki inpi bo machin chumhangi hairabadi lalboi waifei amadi nupi gi luchingbi adu faraga state authority na wahang pahang chathabiu khunna dugi nupi singna micham singbu kanbi bagi mahuta kulai paiba singda khosinakiba dumak laibak thibani Kulai paiba masel muknaraga karigi micham praja singda awaba nanghalibano haidna kulai paiba singna micham singbu faraba tungda masana pariba phone fawa loina mak laushinki hairi mahakna hai lailon waifege ningthauna micham singbu fabagi order pidragadi ayaba yauddragadi matau karamna micham sing fagani khunna dugi nupi singna micham singbu kanbibagi mahutta kulai paiba singda khusinakiba adumak laibak thibani kuki furuki mioi singda minungsi amata yaudre afaba wakhal amata khande fongdoki Thasi ki taraham kuki singna fajin kiba naga taruk hojik fawa thadokna leiriba sida lengak na tumina leishiliba karigi no haina liangmai pui naga rongdi Imphal Unit Secretary CH Wisiliu charang namaina fungdorakli ngasi Imphal iski Niyukse kondalaiba Tribal Market Naga Women Union gi meeting makhada rongmai naga lup phawan Manipur Imphal Luangrian for all Naga Committee na sin na pangthukiba wakan ifamga mailena waphamasi CH Wisiliu charang namaina fungdokibani Mahangna makhata aduna hai kuki singna nagagi chin inaw taruk fakiba numit taret ni faraklaba asi fawba makhoi taruk hauji kadai da leibage hinglibra sikhrabra haiba asengba langla langjin amata khangdana leiri makhoi taruk imung manunga chatminakibadagi ga kuki singna nagagi nupa amata faba leite haina machin thirakliba si yaningde Mapamaduda Central Security Force Laina report amata puthokpa ngamdaba haiba si laibak thibani makoi kadai da leibage kari charga leiribage haina khanbada imung manung amadi makoi gi khulgi khunja sing amata lefum chafam khangdana leiri makoi bo thobada thadok pirau makoi bo thadok piraktrabadi lamdamasda khundaminariba indigenous people singna makhatana makhan kaya gi khongjang changsilakani fongdoki Not only today akhoi ashidagi henna Changchendaga tabak tokigani aduna athuba matamda haibiyo we the indigenous people we strongly condemn not only the government state government also we appeal to release the abducted brothers by our list. Thank you. Kukina fakiba thiba khangriba naga taruk umang thiraga matam manghale isugi luchingba sing falna puthonga dabani haina Federation of Haumi amadi Village Volunteer Force Manipur na punna khuyik pidna thadurakpa chairlamana fongdurakli chairasna makha taribadi hokyomi gi tang 3 da kuki khulai paiba singni haina chungnaba singna thadau church ki luchingba yauna mi ohum hat khraba matungda nagana thadau singado hat pani haina taishinduna numit tumaktada mioi pan kuki singna fakhi madugi matungda mioi tani thoina thadoraklaga lemhobo mioi taruk adu ngasi fawba thiba khangdana leiri Sanglaba numitare ni asi security force na chingno phom singda search operation tauri masida Federation of Haumi amadi BVF ki maikidagi fongdorok libadi mihat asigi remote pariba shugi luchingba PS hawkipo fadna wahang pahang tauragadi fakhiba singadu soina fangani hairi PM Usha Director of University and Higher Education Manipur Government ga Kusam Naraga A Scholar Women's College Nambol na Senduna roles of microorganisms in food processing and preservation haiba hiramda numit humni chathagadaba hybrid national seminar ma college asigi conference hall dangasi haudokre haudopagi tharamda Manipur University ki Department of Botany ki Professor Dr. S. Suresh Kumar Singh A Scholar Women's College Nambol ki Principal Dr. R.K. Lokendra Singh Director of University and Higher Education ki OSD Achmanglem na athoiba mithunglen sing oina saruk yaki tharamaduda India pumbagi oina online amadi offline da participant yang khairom na saruk yari loina akhang ahi kayana marilena bawa ngangadauri tharamga marilena School Women's College Department of Food Technology ke assistant professor Dr. Haikruzan Boboina fungdokhibada
मियोइबगी पॉपुलेशन असी हेंगलकपना चिंजाक की पोथोक्सिंग मांगहनबगी महुत्ता लीडना थमनबा अमदी चिंजाक लीडना थंबदा माइक्रो ऑर्गेनिज्म सिंगना लौरिबा थौदांग असी मियाम पुन्ना खंगमिननबा पांदमदा थरम असी पांगथोकपनी अमदी चिंजाक लीडना थंबदा सेमिनार असिना अचौबो मतेंग ओइगनी थाजै हाइखि इम्फाल स्किल अमलाई केंद्र की मनुंग चनलेबा साबुंखो खोंगनांग मखोंग कम्युनिटी हॉल द यूथ एंड स्टूडेंट्स वेलफेयर क्लब YSWC साबुंखो अमसोंग जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंसेस जेनिम्स कैंपस ता लेबा कार्किनोस मणिपुर कैंसर इंस्टीट्यूट एंड रिसर्च सेंटर का पुनम खुसमनदना नोमुगी ओइबा फ्री मेडिकल कैंप एंड अवेयरनेस प्रोग्राम अमा पांगथोखरे ngasi फ्री मेडिकल कैंप अदुदा कार्किनोस मणिपुर कैंसर इंस्टीट्यूट एंड रिसर्च सेंटर की डॉक्टर नर्स अमसोंग तोंगान तोंगान स्टाफ सिंह साबुंखो के आशा वर्कर कया गलुना पांगथोखे ngasi free medical camp aduda mioi humfutara romna health checkup su pangthokhibaga lunena tongan be test makhal kaya su tawkhi free medical camp aduda saruk yakhibi Karkinos Manipur Cancer Institute and Research Center ki Dr. Anibana Hai hauji maling pham kaya da angak pafangna hengalakliba cancer makhal khara breast cancer cervical cancer oral cancer haibadi hidak manana sijanabadagi maru oina chin leida naganba cancer makhal sing asidagi खरत ओरबसु मांगजौना खंगदोक्तुना ngakthokpa ngamnabagi pandamda medical camp amasung awareness program asi pangtholipa health checkup asida cancer makhal khara ki free da test su tawri karigumba chingnaba leirabadi manaknak hospital singdasu checkup tawbidna ngalingai da anaba masa khangdoktuna lainasdagi khoi punna ngakthokminasi phongdokhi हंदकता फॉल आउथोकिबा बोर्ड ऑफ सेकेंडरी एजुकेशन मणिपुर न लौबा क्लास 10 की एग्जाम दा माई पगलखरबा MMS Genius Academy कक्सिंगी महैरोइसिंग बुदा ओंबा मदि एग्जाम स्टे स्कूल असि ओइना मको मथंग तारखरबा महैरोइसिंग दा स्कूल असना लेपना चाही खुदिंगी पिनना लाकपा अवार्ड सिंग असि लान थोखरे MMS Genius Academy कक्सिंगी मिबुन संग दा पांगथोकिबा ngasiगी महैरोइसिंग बो ओकपा मदि अवार्ड लान थोपगी थरमदा क्रोदी बैग इंडस्ट्री इंफाल जनरल मैनेजर रोमिता खुमनथेमना चीफ गेस्ट MMS Genius Academy कक्सिंगी प्रिंसिपल KSS रंजन न प्रेसिडेंट स्कूल की मैनेजमेंट कमिटी की चेयरमैन नारिम अमुयमन गेस्ट ऑफ ऑनर अमदी वाइस चेयरमैन नारिम चंद्रमणिना स्पेशल गेस्ट ऑफ ऑनर ओइना सरुक याखि थरमदुदा CGPA 9.67 फंगदुना कक्सिंग लमदमगी ओइना क्वाइदगी मार्क वांगना फंगदुना स्कूल की माई पुरखरबी स्कूल की महैरोय ब्रह्मचारी मयूम गायत्री यावना पुन्ना महैरोय तरातर अमसों मखोयबु ताकपी तंबिरकपदा अचौबा थौदांग लौखिबा तोंगान सब्जेक्ट सिंगी ओजा सिंगदा स्कूल की माइकेदगी केस अवार्ड अमदी लेंगयान फी खुदोल तमदुना इकाई खुमनबगा लोइना पुनिंग थगतखि लोइना थरमगी अथुबि मिथुंग ओइकिबी रोमिता खुमनथेमना क्रोदी वेग इंडस्ट्री की माइकेदगी केस अवार्ड सु गायत्रीदा खुसिनखि स्मार्ट यूनिवर्सल एकेडमी सेक मजिन खुनोंग सेंदुना स्कूल तमलखिबा महरोई सिंगदा हंदक चलिबा चाही असि बोसिम अमरी कोसिम लौबा क्लास 10 नंबर 12 की एग्जामिनेशन दा मार्क वांगना फंगदुना माई पाकलकलबा महरोई सिंगबो हराव ताम ओकना पुनिंग थगतपगी थरममा ngasi स्कूल असि ऑडिटोरियम हॉल दा पांगथोखरे थरमदुदा अथुबि मिथुंगलेन ओइना फाउंडर स्मार्ट यूनिवर्सल एकेडमी कोंखा मंगलेम थरमपु ओइना सेक्रेटरी स्मार्ट यूनिवर्सल एकेडमी कोंथौजम किरण अमदी अखंदबा मिथुंग सिंह ओइना स्कूल असि वाइस प्रिंसिपल लाइश्रम हेमचंद्र स्कूल असि हेडमास्टर उरिकिनबम विश्वकांता अमदी सीनियर लेक्चरर मयंगबम पिसकना सरक याखे ngasi taran okiba mahiroi sing adudi class 10 gi high SLC examination da CGPA 9.67 fanglaba Elizabeth Chalam CGPA 9 fanglaba Sesam Sakir Basai Tasmia Brinda Sharma kaksing tabam CGPA 8.83 fanglaba Sesam Huzaifa loinana class 12 ki high SE da 74.6% fanglaba Janita Konthauzam 74.2% fanglaba Martina Huidrom amadi 72% fanglaba Dolly Konthauzam ni थरमदुदा थरमगी लेटिंग ओइकिबसिंग ना हौरकलिबा amadi mai paklaba mahairoi singna punsigi pandam amamam thamduna akhang kana changnai na honaba amadi oja guru mama mapa ahal laman singna
takpi tambiraba lamjingbiriba asida kana honabaga loina thaksi khasi naina chatnaba mahiroisingdasu paukta kayama piki JSC ki haukiba March 22 dagi April mga fauba pangthokiba nifusuba Anand Delhi Horse Show isingani kuntarukta gold medal amadi silver medal ahumbuna lawrakiba Army Boys leiriba wahengbom Kedarnath po opagi tharo ngasi kumbi Others Youth Organization kumbi nasin na kumbi kangzeibungda pangthokre ngasi ki tharomda kayagi ex president wahengbom Navakishore Dr. N Ibohal Guinness World Record Holder Moyangtem Okenro amadi kayo Kumbigi President Wahengbom Basantan Nadais the Funky Ningsingbayay Wahengbom Kedarnath asi Kumbi Kangzibung Mapal Dagini Mahaki Apok Pagi Ming Wahengbom Hemanta amadi Apok Pina Wahengbom Kambini Kawi Arabada Maripa Amhona Miyam the Pizeri All India Organization of Chemists and Drugs na India Pumle Junction Kiba Khongjangu Sawat na Manipur ngasi pharmacy amadi stockist sing thongnon ki Center ke anaba guideline amadi system semtorapna thaugi awa mayok narakpani haina Manipur Petroleum Dealers Fraternity na hairi Lonina Lineon Wi-Fi kungi ningthaw amadi kundugi nipising farga wahang pahang chatharabada fazin kiba naga sing langlalangjin khangani haina Naga People's Union Imphal na phongdorakle Image PAODAM pizaba ngasi di mata selu shinjari meeting tabri bising bukum jari